ꯊꯤ ꯀꯣꯜꯂꯤꯔ ꯀꯩꯅꯣ ꯇꯧꯔꯦ ꯍꯦ ꯐꯖꯅ ꯂꯩꯌꯣ ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯗ ꯀꯩꯅꯣꯅꯦ ꯍꯦ ꯁꯦ Thank you, but you have ꯅꯃꯥꯏꯗꯣ ꯐꯖꯅ ꯎꯍꯜꯂꯣ ꯅꯣꯏ ꯅꯦꯅꯦꯗ ꯅꯪꯒꯤ ꯒꯤꯐ ꯑꯃ ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯅꯞꯊꯤ ꯀꯣꯜꯂꯤꯔ ꯀꯩꯅꯣ ꯇꯧꯔꯦ ꯍꯦ ꯐꯖꯅ ꯂꯩꯌꯣ ꯃꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯗ ꯀꯩꯅꯣꯅꯦ ꯍꯦ ꯄꯤꯔꯛꯀꯗꯣꯏꯅꯦ ꯑꯗꯨ ꯅꯪ ꯒꯤꯐꯁꯦ ꯅꯪ ꯎꯔꯒ ꯅꯪ ꯍꯔꯥꯎꯒꯗ꯭ꯔꯣ ꯅꯪ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯎꯗ꯭ꯔꯥ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯝꯃꯣ ꯇꯤꯠ ꯂꯥꯎꯅ Namidang wa'y dumating sa tukto. Lumitaw ay gida matanda. Ubigan niya ꯐꯖꯅ ꯁꯛꯑꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯨ